Ubra Sena. ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯪꯉꯝꯈꯩ ꯄꯨꯝꯅꯃꯛꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯆꯪꯕ ꯌꯥꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯅꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯏꯖꯨꯀꯦꯇꯦꯗ ꯄꯥꯔꯁꯟ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯅꯃꯥꯟꯅꯕ ꯂꯥꯟꯊꯦꯡꯅꯕ ꯉꯝꯒꯗꯣꯔꯤꯕꯅꯤ ꯋꯤꯗꯥꯎꯠ ꯏꯖꯨꯀꯦꯁꯟ ꯋꯤꯗꯥꯎꯠ ꯂꯥꯏꯔꯤꯛ ꯌꯥꯎꯗꯅ ꯅꯣꯏ ꯅꯃꯥꯟꯅꯕ ꯂꯥꯟꯊꯦꯡꯅꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯅꯃꯥꯟꯅꯕꯗꯨ ꯑꯩꯈꯣই ꯅꯤꯡ ꯇꯝꯕ ꯑꯐꯕ ꯃꯥꯏꯀꯩꯗ ꯆꯠꯁꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛ ꯇꯝꯗꯗꯤ ꯌꯥꯔꯣꯏ ꯑꯍꯥꯟꯕꯃꯛꯇꯗ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯔꯦꯅꯤꯉꯥꯡꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯉꯝꯖꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯂꯨꯕꯗꯣ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯤꯂꯦꯠꯇꯒꯤ ꯏꯕꯨꯡ ꯔꯥꯖꯤꯕ ꯀꯣꯟꯊꯧꯖꯝ ꯑꯗꯨꯒ ꯑꯦꯟ.ꯖꯤ. ꯗꯤꯖꯦꯟ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯦꯟ.ꯖꯤ. ꯑꯣꯄꯨꯁꯤ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯆꯠꯂꯨꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯩꯖ꯭ꯔꯥꯎꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯁꯛꯈꯪꯅꯕꯤꯔꯕ ꯑꯥꯔꯇꯤꯁ ꯑꯣꯖꯥ ꯇꯣꯜꯍꯟꯒꯤ ꯔꯤꯂꯤꯐꯇꯁꯨ ꯃꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯨꯕꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯃꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯔꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯣꯖꯥꯅ ꯑꯁꯨꯃꯥꯏꯅ ꯆꯪꯖꯐꯝ ꯄꯤꯕꯤꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕꯤꯗꯨꯅ ꯑꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯕꯁꯤ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯖꯩ ꯑꯣꯖꯥꯕꯨꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯣꯖꯥꯒꯤ ꯁꯨꯃꯥꯏꯅ ꯃꯩꯖ꯭ꯔꯥꯎꯗ ꯁꯨꯃꯥꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯠꯂꯨꯕꯁꯦ ꯅꯠꯇꯕ ꯑꯇꯩ ꯑꯇꯣꯞꯄ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯂꯩꯖꯔꯤ ꯑꯩꯁꯦ ꯊꯕꯛ ꯁꯪꯗꯕꯗꯒꯤ ꯃꯌꯥꯝꯗ ꯑꯩ ꯁꯤꯌꯔ ꯇꯧꯕ ꯉꯝꯖꯗꯕꯅꯤ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯇꯞꯅ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯣꯖꯥꯒꯤ ꯔꯤꯂꯤꯐꯇ ꯆꯠꯂꯨꯕꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯃꯒꯦ ट्यूशन तो खारो मेट्रिक से मैं कुन्ने था दे से अंदर था दो कोई पास हो यार ये सिना तेल का Ubra Sena. doon makatang ni mama ko. ubra padlo ubra Uy. seng berapa sobrang lihat na ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯑꯣꯏꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯏꯆꯜ-ꯏꯆꯦꯁꯤꯡ ꯃꯌꯥꯝꯒ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯇꯥꯎꯌꯦꯜ ꯑꯗꯨꯒ ꯁꯪꯒꯣꯝ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡꯄꯥꯛ ꯕꯤꯁꯀꯨꯠꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯑꯉꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯆꯥꯖꯅꯕ ꯍꯥꯏꯅ ꯄꯣꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯖꯔꯤꯁꯦ ꯗꯤꯁꯄ꯭ꯂꯦꯁ ꯁ꯭ꯇꯨꯗꯦꯟ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯣꯔꯒꯅꯥꯏꯖ ꯕꯥꯏ ꯃꯩꯖꯥꯎ ꯃꯣꯗꯦꯜ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯆꯍꯤ ꯑꯃ ꯐꯥꯔꯛꯄ ꯆꯍꯤ ꯈꯔ ꯍꯦꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯦ 3ꯗꯒꯤꯅ ꯃꯦ 2023 ꯁꯤꯗꯒꯤꯅ 24 ꯌꯧꯔꯕ ꯃꯇꯝ ꯑꯁꯤꯐꯥꯎꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯩꯃꯤꯟꯅꯔꯛꯏꯕꯅꯤ ꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯀꯣ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯁ꯭ꯇꯨꯗꯦꯟ ꯍꯥꯏꯇꯥꯔꯦ ꯗꯤꯁꯄ꯭ꯂꯦꯁ ꯁ꯭ꯇꯨꯗꯦꯟ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯈꯔ ꯂꯩꯒꯨꯝ ꯇꯧ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯍꯧꯗꯕ ꯀꯥꯡꯕꯨꯗꯨꯅ ꯃꯥꯏꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯆꯥꯛꯈ꯭ꯔꯕꯁꯤꯡꯗ ꯃꯤ ꯑꯇꯣꯞꯄꯅ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯈꯨꯟ ꯉꯥꯛꯇꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯆꯥꯗꯣ ꯈꯨꯟ ꯉꯥꯛꯄꯗ ꯌꯥꯎꯍꯟ ꯂꯩꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯗꯅ ꯂꯩꯇꯥꯔꯒꯗꯤꯀꯣ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗ ꯆꯠꯈꯤꯕ ꯌꯥꯏ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯉꯥꯡ ꯀ꯭ꯂꯥꯁ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ 1ꯗꯒꯤꯅ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯔꯣ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤꯀꯣ ꯅꯥꯄꯠꯇꯒꯤ ꯇꯥꯡꯖꯦꯡꯗꯒꯤ ꯁꯨꯒꯨꯅꯨꯗꯒꯤ ꯁꯦꯔꯧꯗꯒꯤ ꯑꯗꯨꯗꯒꯤꯗꯤ ꯒ꯭ꯋꯥꯜ ꯇꯥꯕꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯡꯉꯪ ꯄꯣꯛꯄꯤ ꯑꯁꯣꯝꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯗꯣꯝ ꯃꯥꯏꯀꯩꯗꯒꯤꯀꯣ ꯁꯅꯥ ꯁꯥꯕꯤꯗꯒꯤ ꯊꯝꯅꯥ ꯄꯣꯛꯄꯤꯗꯒꯤ ꯐꯌꯦꯡꯗꯒꯤꯀꯣ ꯀꯧꯇꯨꯛꯇꯒꯤ
ꯑꯗꯒꯤꯗꯤ ꯑꯁꯣꯝꯗ ꯈꯣꯏꯖꯨꯃꯥꯟ ꯇꯥꯕꯤꯗꯒꯤ ꯂꯥꯏꯉꯧꯕꯤꯗꯒꯤ ꯑꯁꯣꯝꯗ ꯂꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯑꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯑꯗ ꯂꯣꯏ ꯁꯨꯔꯦ ꯍꯦꯛꯇ ꯍꯟꯗꯛꯀꯤꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯛꯄ ꯑꯉꯥꯡꯁꯤꯡ ꯉꯥꯛꯇꯅꯤ ꯃꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯔꯤꯁꯦ ꯆꯍꯤ ꯑꯃ ꯍꯦꯜꯂꯦ ꯍꯧꯖꯤꯛꯁꯤꯀꯣ ꯃꯗꯩꯗ ꯃꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯦꯇ꯭ꯔꯤꯛ ꯄꯩꯈꯥ ꯊꯥꯕ ꯌꯥꯎꯈ꯭ꯔꯦ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥꯗꯨꯗꯩꯗ ꯉꯁꯥꯏꯒꯤ ꯁꯕꯖꯦꯛ ꯑꯍꯨꯝ ꯃꯔꯤꯒ ꯂꯦꯇꯔ ꯆꯠꯇꯅ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯉꯥꯛꯇ ꯇꯧꯔꯦꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗꯒ ꯇꯧꯔꯦ ꯑꯗꯨꯅ ꯑꯉꯛꯄ ꯐꯪꯕ ꯃꯈꯣꯏꯁꯦ ꯂꯩꯃꯤꯟꯅ ꯋꯥꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕꯒꯤ ꯏꯍꯧ ꯑꯃ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯝ ꯄꯤꯔꯤꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯝꯉꯝꯈꯩ ꯄꯨꯝꯅꯃꯛꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯆꯪꯕ ꯌꯥꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯏꯖꯨꯀꯦꯇꯦꯠ ꯄꯥꯔꯁꯟ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯅꯃꯥꯟꯅꯕ ꯂꯥꯟꯊꯦꯡꯅꯕ ꯉꯝꯒꯗꯣꯔꯤꯕꯅꯤ ꯋꯤꯗꯥꯎꯠ ꯏꯖꯨꯀꯦꯁꯟ ꯋꯤꯗꯥꯎꯠ ꯂꯥꯏꯔꯤꯛ ꯌꯥꯎꯗꯅ ꯅꯣꯏ ꯅꯃꯥꯟꯅꯕ ꯂꯥꯟꯊꯦꯡꯅꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯅꯃꯥꯟꯅꯕꯗꯨ ꯑꯩꯈꯣই ꯅꯤꯡꯇꯝꯕ ꯑꯐꯕ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯁꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛ ꯇꯝꯗꯗꯤ ꯌꯥꯔꯣꯏ ꯂꯥꯏꯔꯤꯛ ꯇꯝꯃꯣꯅ ꯍꯥꯏꯕꯗꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯁꯨꯃꯥꯏꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯄꯨꯡ 12 ꯐꯥꯎꯕꯁꯦ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩ ꯃꯣꯏ ꯕꯟ ꯑꯣꯏꯔꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯄꯥꯔ ꯂꯩ ꯅꯣꯡ ꯆꯨꯔꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯄꯥꯔ ꯂꯩ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯜꯂꯁꯨ ꯑꯗꯨꯝ ꯄꯥꯔ ꯂꯩꯀꯣ ꯃꯣꯏ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯉꯤ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯏꯖꯠ ꯁꯟꯃꯥꯟ ꯃꯌꯥꯝꯗꯣ ꯍꯟꯖꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯉꯤꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯀꯥꯟꯗ ꯃꯊꯪꯁꯨ 2024-25ꯇꯁꯨ ꯃꯦꯇ꯭ꯔꯤꯛ ꯄꯩꯈꯥ ꯊꯥꯒꯗꯣꯏꯁꯦ ꯁꯥꯇ꯭ꯔ 10ꯒꯤ ꯃꯊꯛꯇ ꯊꯥꯒꯗꯣꯔꯤ ꯑꯗꯨꯅ 2023-24ꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯗꯨꯃꯥꯏꯅ 24-25ꯁꯤꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯑꯅꯧꯕ ꯕ꯭ꯂꯦꯁꯤꯡ ꯑꯃ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯦꯡꯕꯤꯔꯛꯄ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯄꯣꯔꯠ ꯐꯣꯔ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯊꯥꯕ ꯕꯦꯅꯔ ꯑꯃ ꯄꯨꯔꯀꯥꯟꯗ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯁꯦ ꯑꯩ ꯉꯝꯈꯩ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯐꯝꯁꯤꯗ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯨ ꯃꯥꯏ ꯌꯥꯝ ꯄꯥꯛꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯖꯥꯇꯤꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯑꯃ ꯌꯥꯎꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯈꯣꯏ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯕ ꯑꯅꯧꯕ ꯃꯁꯛ ꯑꯃ ꯂꯧꯃꯤꯟꯅꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯕ ꯂꯣꯏꯅ ꯃꯇꯥꯡ ꯄꯤꯊꯣꯛꯆꯔꯤ ꯃꯁꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯇꯧꯕꯤꯔꯝꯃꯤꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯩꯇꯩ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯆꯟꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯉꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯈꯨꯗꯣꯡꯊꯤꯔꯕ ꯀꯌꯥ ꯉꯁꯤ ꯑꯣꯖꯥꯅ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯨꯅ ꯉꯁꯤ ꯑꯋꯥꯠꯄ ꯃꯦꯟꯁꯤꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥꯅ ꯇꯧꯕꯤꯔꯝꯕꯁꯦ ꯑꯁꯤꯒꯤ ꯑꯣꯖꯥꯒꯤ ꯂꯩꯔꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯌꯥꯝ ꯄꯦꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯩꯇꯩ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯆꯔꯒ ꯃꯁꯤꯗ ꯑꯣꯖꯥꯒꯤ ꯃꯌꯥꯝ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯏꯅꯥꯎꯁꯤꯡ ꯏꯆꯟꯁꯤꯡ ꯃꯌꯥꯝꯒꯤ ꯈꯔꯇꯪ ꯑꯣꯏꯔꯒꯁꯨ ꯀꯥꯟꯅꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯆꯥ ꯑꯊꯛ ꯈꯪꯗꯦ ꯑꯩꯈꯣꯏ ꯉꯝꯖꯕ ꯈꯔ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯌꯥꯝ ꯃꯩꯇꯩ ꯃꯌꯥꯝ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯗꯨ ꯑꯣꯖꯥꯗ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯖꯔꯝꯒꯦ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯑꯋꯥꯠꯄ ꯌꯦꯡꯀꯥꯟꯗ ꯃꯌꯥꯝ ꯈꯤꯇꯪ ꯃꯦꯟꯁꯤꯟꯕꯤꯔꯣ ꯍꯥꯏꯅ ꯑꯣꯖꯥꯗ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯏꯆꯟꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯗꯁꯨ ꯑꯩ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯀꯥꯟꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯆꯪ ꯄꯥꯕꯤꯌꯨ ꯏꯆꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯧꯔꯤꯕ ꯍꯥꯏꯕꯒꯤ ꯑꯁꯥꯁꯤꯗꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯍꯧꯔꯤꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯌꯨꯝ ꯀꯩ ꯂꯩ ꯅꯠꯇ꯭ꯔꯒꯅ ꯂꯩꯇꯦ ꯑꯗꯨ ꯅꯠꯇꯕ ꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯟꯊꯕ ꯂꯩꯇꯅꯀꯣ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯤꯛꯁꯨ ꯄꯥꯕꯗ ꯄꯥꯡꯒꯜ ꯁꯥꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯂꯣꯏꯁꯤꯟꯖꯔꯤ